ngasi numidang waram da phongiba pauche de ki pau pathokchari ahan mada paunil khon pauche de ki lokochari ko tu na kau khiba pung tara ne to ki total shutdown na mausa gi punchi ta sauna akai ba pikre Committee on Tribal Unity ko tu na Kangpokpi district ta kau khiba pung tara ne to ki total shutdown na National Highway Imphal Dimapur lambi da su sauna akai ba pikre hairi ba shutdown asina Imphal tamna thom thojilak kadoba pochai puba gari sing amadi Dimapur tamna pochai loba chatkadaba gari sing lepkre passenger puba gari sing su chana khidre shutdown asigi manung chana kuki furup ki yamlaba myamna ayukta gi hauduna mass protest sathaki mass protest asi Kangpokpi district ki Gangify Saparmainya Kaithel Manbi military colony amade brigadier M Thomas ground Kangpokpi yauna Laimakhong Kangchup New Kaithel Manbi amade Tulang region da pangthokhi Chadon manung da government amade private institution gi thabak thorom sing yauna lambi da chathok chasin tawbada thingba thamki ningsing bayai Laimakhong gi akoibada chathok chasin tawbada Indian Army na athingba pibagi mayokta Committee on Tribal Unity ko tuna tha sigi kunthra gi ayuk pung mari dagi numidang waram pung mari phoba pung 12 gi Kangpokpi district ta total shutdown lauthokibani Makhataba pauda paujal ni service ta kilokosari Manipur lengak amadi Army na Kamal Babu bu imung manungda athuba matam da sinnagadabani M Santi Kumar hairi pathoksari Manipur gi Laimakhong da leiriba Yankhai Taret Mountain Division gi Army camp dagi mangkhiba Kasar Gosaipur dagi Laisram Kamal Babu hojik paliba double engine gi lengak amadi mari leinaba Army singna athuba matamda puthoktu imung manung da sinnagadabani haina Congress ke lusingba Dr. Maimom Santi Kumar na phungdokre wafamasi Boromani gi khunja singna wakat mifam phamaga loinana tongan ba wari paya lodana Manipur amadi central lengakna thabakta onthoknaba honagadabani haina taksin khi magna makha taraduna Manipur da santi hanjilaknaba army company chani marphuni pan thajili aduga amaromdana army camp manungda sangkhiba mioi thiba khangdana leiri masina takpati Manipur law and order leitraba lengak amani mamingdagi oina leiba lengak amani haiba taksari mioi punsi asi lengak पाइरिबा सेंटर अमदी स्टेट लेंगाकना तिल कांग दौना खल्ले तंगदु लेताना हिंगबगी महाव यावना हिंगबा ngamjadraba Manipur gi मियाम gi दमक्ता लेंगाक असिना करिसु नासुंग बिदि हाइबदु थोकलिबा थोदोकसिंग असिना चपसाना ताकसरबनी करिगुम्बा इंडिया gi constitution na piriba hak adu Manipur लेंगाकना मियोय खुदिंगमक्ता पिबा ngamlabadi मांगखिबा एल कमन बाबू नुमित अदुमक्ता पुथोक्तुना पिबा ngangbadabani matam masuk kuiraba phawa tumina leithopasi chumde